Kurumzari, ISTV Manipuri Pau Mining Tabiri Puna Maputaram Noksari, Nasti Maru Pauda, Manipurda, ILP Chana Halu Haibadabida, Lamdam Astiki Luk Kyagi Luchingbi, Ima Singna, Speaker Gi Mayumda Khongjang Changsin Kre. Amadi, ILP isu House the Putoktuna Kanasi Haina, Kaisam Thong Kendrigi MLA El Ibomzana Pukat Kre. Pau Sandong Pizari JC ILPS na thamkiba point manga yauba ILP gamari leinaba bill hojik chathariba assembly mifamda puthoktuna Manipur da ILP chana halu haibadabi tawduna lamdam asigi tongan ba organization kya gi luchingbi ima singna ngasi kaisampat kaisam laikai da leiba speaker TS Lokeshwar gi yumda thomjin kre speaker leite hairakpadagi ima singna speaker gi yumda mahak unaduna wari sakhini haina khongjang changsin kre ngasi ayu angan badagi hauduna luchingbi ima singna kaisampat lairembi sanglengda speaker Lokeshwar na assembly mifam yauba thorakpa thingna bangaiduna leikhi matam kuina ngairaba matungda speaker yaudana mahake escort gari thawdo khiba ubadagi ima singna mahaki mayumda speaker unage haina changki mayumgi miyoi singna mahak chatkhiba kuire haina khanghalakpadagi khoisaw naraba ima singna speaker unadriba makhai halloi haina mayumda phamjinduna leikhi mafam aduda ima Imphal West amasung City Police ki miyoi sing laktuna ima singna changsiliba khongjang adugi matangda wari sanaki mayamgi mahut sinduna ima manga khak wafam aduda laihau hallaga atopa singna mafam aduda ki takthokre khongjang asiga mari leinana ima ramani na phongdorakpada ILP Manipur chana lu haiba sida Manipur sarkar na karigi asuk yaningdribano sarkar na puthogliba bill adudi yelhaumi sing kannaba natte JC ILPS na pukhatkiba point manga yauba bill adu assembly mifamda puthoktuna chana hanaba warep laugadabani haiki Ito sum ko yadra ko leimam leiriba hojikbo adu sum moi di mantei mandom pai bo moi na kasi ada assembly phamine phamisugo moi sen kaina bra praja nu haina bra praja ho na bra sini ba hoina ngasi changa ije kari gi damak ton moi na ko praja syabu ko lisibo pele moi pan pele to fi ro moi praja seni bra ko bahali bra kaya ko ida ai sahi ma fuga manga sure kaya ko ida moi palak menteri sina praja gi apam bakali tawbiri adu ji taw to di shwe ya ro sini ko hari ji adu ko chakre har ko imung dalai ai ko ngai gini Joint Committee Inner Line Permit System na hauze akan bakhongjang changsiliba siga mari lainana ILP gi issue asida mamutana khanana ba kasam thong kendra gi MLA Laishom Ibom sana House gi pungning singsin kre ngasi sathaki ba assembly mifam gi 0 hour da wafam asti pukhaladuna khongjang asida MLA 58 ki asaba mitam pang tingkre Piba masida pung amatang oirabasu issue asida khanana ba House gi lujingbasu oiriba Chief Minister gi pungning chingsin ki Lanthabal kendra gi MLA Karam Siam ngasi pauche singda yaurakhiba Delhi Manipur Bhawan Mapu Pandre haiba wafam 0 hour da pukhaladuna Bhawan asi mitop singna Mapu oiduna panduna leire leifam thokpa mi Leihandre service tagi potharaba mioi amabu marirak post extension tawduna OSD ohanduna leire hiramasida yengsinbina ba Chief Minister gi pungning chingsinki MLA Laishom Ibom sana Labor Department asti award pa staff sing hapchin duna mapung phaba department ama ohellabadi mapandagi changsilakli ba mioi sing chapchan thingbang ngamgani CFL Bout Singh Sizinarabadi State Asigi Energy Chawna Kanbang Ngamgani Government ki Office Sing Tangai Phadana Sizina Hanaba Thabak Lokhat Haningi Haiki Ngasigi Demand Sing Khanabada Policy Kat Pukhaladuna Wafam Sing Asi Khanakibani MLA Dr. I Ibohal Bina State Asigi Lai Oiriba Siroi Lilibu Nagaland ki textbook amadi website ta Makhoida Phangba Laini Haina Phongdogliba Wafam Asi Government na react tawham thoi Nagaland ki thawong asi yaningdi haiki TA Syam Kumar na Labor Singi Welfare Gidama Contract Work Kudingmak Tagi Chada Amamam Kakhiba Senpham Kadai Thamli Senpham Asi Phazana Sinmi Singidama Kana Nava Phanghandrabadi Kakpiragan Haiki Amaromda Mai Tax Thide Haiduna Miyam da Maral Sibasi Chumde Bill Phazana Miyam da Phanghalu Bill Thidrabadi Khudakta Mai Kau Mai Chang Naina Pi Dabanani Tax Thining Dabani Haiki Juko Valley the Lam Henjelapagi Wahaudagi Maugi Mui Singna Nagaland the Chatuna Lalon Itik Taubada Southern Angami People's Organization Athing Bapirak Padagi Mau the Puthopa Manama Singamadi Atai Pothok Sing Infal the Puraktuna Anirak Suba Oina Nagamapalda Civil Society Organization Kiana Sinduna Yonbi Tabak Nasisu Sathakre
Masing yamlaba miyamna maudagi purakpa pot sing lainanaba hotnabada krik krik inaki. Pot yun bilakpi maugi nupi amana fongdorakpada ngasi nongalamday pung 2:30 tabadagi Imphal-da potjay sing asi yonanaba lakhibani. Lambida security na thoidokpa panba pirakte. Adubu makhoigi oiba cheksin thorangdi lokhathanba pami. Loinana Manipur government na maugi pot yonba lakliba miyoi singi khanbiraga mafam chaba kaithel sangama sabiba pami haiki. No, on the way from Maugate till Imphal, there is no any disturbances from the government security. We would like to appeal the government of Manipur to give us protection like as of now, and also not only that, a very proper marketing shed so that we can always be familiar and be at home here. Amarumda Ichamgi President N. Rajendra Chathariba Assembly Mipamasida Deputy CM Gaikhangamna Maudagi Imphal Phawbada checkpost ahumdagi hena thamloi haikiba wafam afaba khongthangni masina mai pakpa oiragadi lalon itik tawzariba miyamda chauna kanaba piragani adubu checkpost nattaba mafam kyada leiriba chumna friskring checking tawriba security na lambida pot puba gari amata lemna thadre apanba kaya piri haibaga loinana assembly miphamna maugi miyamgi khallaga market set ama sagani haina khanakiba athubada thabak oina onthok piu haiki Congo Pidagina Marks del Lady MRG any Quiggy checkpost Natabada. Jumna freaking Tonable Lady Commando, Duga BDA, Police Mayamsina, going Mali over Gariamata in Palium, Sanpoya, Police Lady, who is a scepter winning a policeman after Sanga of the Nasiki business or last police Gary, police other lady, who Lama comes, you have a poor and Kola. Ngasing ngasing mau possessing in Pali or Posita Pung Anita Gilapuduna, who the Pung Mapan Tarada Yore, Masikari, Lambida Lady, BDA, police, any commando, picking mams in the only check post of the I know on a run, I could get the Shem Tamjaning Body, Aduna, business of Zeriba, Aduga Mao Kitchen Nataba, Simayams that is human Tamjaning there. Akwai maugi possessing sigi yamna awabagi ngakanda athubu the market set ama sani na takpi do assembly da du yamna nungaijai isang side gi yamna thagasai tobudabu thani phare Pusi Pau the Tongan Pau Sinbide, civil treaty may am told us a trip on a color Taurusini. Machine at the government and a civil packet pirate, Sabado Naga River. I do that is Sabado Naibo in the Portman, the Palgamanga Taribra, one to Gomena. I don't know Massima, Atumatamda, why the Tabada, Mao possessing Ski, temporary Ama Atubada, Nasia Hens the Sinbio, not regularly. Makata and Maugi possessing Sina, police no wall liver, Emana wall liver, the Pamam like Tabagi, no Surbugi, our Mayam, Sina Amona, Laro driving Nangam Pawi. July tang amada marol thok tabi manasu panglabi class 8 tamlibi nupi macha amabu namduna ikai khumnaba manghan khibada Forum of Organization Working for Disability Imphal na pen daba fongdorakli loinana rapist Chongtham Rohit Elias Ronaldo ain gi oiba matik saba sairak phanghanduna asigumba thodok asi matungda amuk hana thoktana ba mari leinaba authorities singna sinbiu hairi natrabadi forum asina wathok asiga mari leinana lokhalakpa khongjang kayada sagatna ba sem saduna leiri hairi Tha Sikitang Ahum Musung Marida, Myanmar gi Mantle the Pangthokiba Indian Tourism and Hospitality Congress NEG Nipan Suba International Conference the Saruk Yarubagi Matangda Ngasi Hotel Imphal the Paugi Mipama Pangthokre Paugi Mipamandu the BJP gi Northeast in charge the Pirgao Indian Tourism Congress NEG President A Binolata Indo-Myanmar Fraternal Alliance ki President RK Sivachandra Yau Namyu Gyana Saruk Yaki Paumi Singa Unabadu the Pirgao na Haikibada Moriasi Yamnamaru Oiba Mapam Ama Oigadabana Matanga Chunaba Muang Samgat Pamatok Tare Prime Minister gi Minyang Makada India gi Ek is policy asina Awang Nong Pok Lamdam gi Praja Singda Kanaba Panghangani Masida Manipur Sarkar na so Choga Thogdang Logadabani Haiki Act is policy and this Tourism and Hospital Congress under the leadership of Madam we should organize this kind of exchange of seminars, cultural exchange, sports exchange and tourism exchange. We need to invite them, especially in Manipur also, and Mandala, especially Mandale people. They don't find the Manipuri as a foreigner. They thought that yes, these are the peoples from where we originate.
Indo-Myanmar Fraternal Alliance ki President R.K. Sipchandrana Manipur khaktada midyang thambagi mahuta awang nungpok lamdamda midyang changrom matam oire ahanba oina North East 11 amadi Mandalay ani gi friendly football match ama sanana ba thawrang tawri laibak ani chathok chasin tawbada khudong sanana ba Manipur da leiriba passport office asi mapungphana thabak tawhaningi haiki. Your passport within 5 days, within 7 days, and if it takes 6-7 months, there is no question of development. If Manipur government is very sincere, they should tie up with the Ministry of External Affairs. They should rather convince them that Tatkal facilities should be there in Manipur, so that you will get passport in a fortnight or in 10 days. It is mandatory. Thank you. Imphal More lambi ki yamna maru oiba mafam ama oiriba Singjamai area asida lambi pakthok chakthok na bathabak paikhalakpada khudong sanana bahaiduna Singjamai Kaithel matam kharagi mamangdagi sidokhraba matungda loisindana leiriba lemhauriba mafam sing asi amuk hanna mapungphana lokthokna bathabak chathaba hokre. SDO Lamfelgi order amagi matung ina ngasi ayuk pung 8:30 fawgi manungda lemhauriba dukan sing sidokna ba ai becherol piduna khanghal lakhrabasu dukan mapu sina sidok tabadagi makha tarakpo ina police personnel sing laktuna lemhauriba Kaithel gi charuk sing mapungphana lokthokna bathabak chathakibani dukan mapu sing na phongdorakpagi matung ina lambi pakthok pagamari leinana dukan sidok pada dukandar singna apan balaite adubu compensation gi matangda yanadaba leibadagi makha tana dukan sidabani hiram sigamari leinana Manipur High Court ta case am chathari bani cheraga sida SDO Lamfelna order thoksul lakpa asti angakpa phawi haiki panba yai Kaithel asida hana phamlam liba mioi singidamakta Singjamai supermarket ki awang sarukta hongjinna bahaiduna mari leinaba department saduna thamkhrabani. Manipur ge state flower ama oiriba Siroi Lilibu Nagaland board na prescribe tawba lairikta Nagaland gi Siroi mountain khakta da phangi haiba wafam asi state asibu ikaiba pibani haina masigi matangda Manipur sarkar na khwaidagi akanba mongda thabak paikhatpa chummi haina KSA na thadorokpa cherol amana khangalagli Manipur Assembly da Siroi Liliga mari lainana chief minister na wahi khara hai khre haiduna penthokpa yaroi ing listing amaga chamapan marifu mapan gi Mars ki tang kun mathoida matam adugi chief minister Risang Kaisingna official notification thoktuna state flower ni laukthokibani ing listing aniga anida Indian Postal Service na sulili ki stamp ama puthokhrabani hairi Nupilal Memorial Association Nauremthong Masaloishang gi president oibatan natana Nauremthong Bazar Bandar Women's Association gi president Huirem Sorojini Satkhiba July gi tang amada Nauremthong da leiba masagi mayumda laikhidre mahak laikhidabada Nupilal Memorial Association Nauremthong amadi Nauremthong Bazar Bandar Women's Association na awaba phongdokre Senior Director Gilamani ISTV na sinduna pangthokadoriba HVS Manipuri Short Film Festival gi sarugama oina short film puthokliba director AK Gyaneshwari gi ichagi damak amadi Lokendra Takhilambam gi masu hinghalu hairiba film asi utkani hairiba film sing asi ISTV sangai channel da numidang gi pung 3 amadi 10 makhai da telecast tawgani ISTV Plus da numidang gi pung 8 makhai amadi ISTV 2 da numidang gi pung 9 da sandokani repeat telecast oina mathangi numit ki ISTV sangaida ayuki pung 10 makhai da ISTV Plus da ayuki pung 10 da amadi ISTV 2 da ayuki pung 9 da miyam uba phangbigani International Fund for Association ki midyang makhada Northeastern Community Research MGT Society Senapati na sinduna Dana Manjuri Community College ta numit humni gi oiba self help group singi bakery gi acha thak sabagi training program am sathakre training program astiga mari leinana Northeastern Community Research MGT Society Senapati gi BDO TH Binana lamdam mastigi mioi sing masana masabu thabuk pizaba ngamnana bagi khongthang gi saruk amu oina astigumba training program asti pangthokpani haiki Asi pandamdi akhoi khunda lakleba angang youth singse moi bu thabak pibo oina adagi small scale industries linkhatpa mating pangbo oina khoina bakery gi 3 days residential program se holo jabani Amaromda Dhanamanjuri Community College asi Manipur gi skill based higher education da ahanba PG course laiba college ama oiragani haina Community College asigi nodal officer Dr. Muhammad Rizizuddin Sekna phongdorakli mahana makha taraduna handaktagi TV and media production technology hapchile
Knowledge Acquisition of Skill, Human Abilities and Livelihood Kendrana Handak Chahidagi Digital Media Technology amadi Radio Imaging Technology da degree course hangba yabagaluina makhatana PG course hangbagi su ayaba leire Manipur gi mioi kyada skill based professional education piba ngamduna masana masabu thabak pizabada chawna mating oiragani haina fongdorakli मरवोइना डिजिटल मल्टीमीडिया एनिमेशन की खंगदे अमगी खंगदे अदुगा टेलीविजन की एक्टिंग की फिल्म की मस्ते दे याम पामजबा स्टे द मखोइना पामजरिबा अखोगी लम सिदे दा ट्रेनिंग सि पीरेरगा मखोइबो अफावबा अचोबा अखो मखोगी स्किल सिंग अदु इंटरनेशनल मार्केट योनबा नमजनबगी दमक्ता आय करी हागनी ट्रांस एशियन सुपर हाईवेज न लाग मतन दा कोगी नहारोल सिंग सि मिखा पोंदनबा मयांगी मांजन थान चेन नमनबगी दमदा कोइना ngasi hojitiga hona akoi step si lokotjabani aduga radio imaging technology asi akoi healthcare sector da tongan ba kari hagani naharo sing asi MBBS tam phangudragana nursing da chatpa adagi adu da natana dental da karida tongan ba medical lab technology da nikande x-ray technician da nikande MRI nikande sigum ba healthcare ki professions da yam pambers da masi su chana da haina kala koran sinjabani maru eba paw amuka na pizari Manipur da ILP chana luhai badabi da lamdam asigi lup kya gi luchingbi ima singna speaker gi mayumda khongjang changsin khre amadi ILP gi issue house da puthokduna khanasi haina kaisamthong kendra gi MLA L ibom sana pukhat khre peding tabir punamapu amuka na khurumjari